ꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯦꯡꯅꯗꯨꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈꯣꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯑꯍꯟꯗꯒꯤꯅ ꯑꯉꯥꯡ ꯐꯥꯎꯕ ꯑꯉꯥꯡꯗꯒꯤꯅ ꯑꯍꯟ ꯐꯥꯎꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯅ ꯅꯈꯣꯏꯕꯨ ꯈꯨꯔꯨꯝꯖꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯣꯛꯃꯤꯟꯅꯁꯤ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯗꯣꯛꯆꯕꯒꯤ ꯋꯥꯍꯟꯊꯣꯛ ꯈꯔꯗꯪ ꯑꯩ ꯊꯝꯖꯒꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯍꯥꯏꯕꯁꯤ ꯍꯤꯡꯃꯤꯟꯅꯕ ꯅꯣꯛꯃꯤꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯣꯛꯃꯤꯟꯅꯔꯁꯤ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯈꯟꯖꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯈꯟꯖꯕꯕꯨ ꯐꯣꯡꯗꯣꯛꯆꯕꯅꯤꯀꯣ꯫ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯩꯌꯦ ꯁꯤꯡꯉꯦ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯜꯂꯦ ꯊꯥꯖꯕ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯃꯦꯁꯦꯖ ꯄꯤꯖꯕꯒꯤꯁꯨ ꯅꯠꯇꯦ, ꯅꯈꯣꯏꯗ ꯇꯥꯛꯄꯤꯕꯒꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯇꯣꯛꯆꯔꯛꯂꯛꯄ ꯋꯥꯈꯜꯗ ꯐꯥꯎꯗꯣꯛꯆꯔꯛꯂꯛꯄ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯍꯥꯏꯕꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯑꯃꯗꯤ ꯅꯣꯛꯃꯤꯟꯅꯔꯁꯤ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯙꯔꯃ ꯌꯥꯝ ꯂꯩ, ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯂꯩ, ꯃꯗꯨꯕꯨ ꯑꯩꯅ ꯊꯤꯡꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯂꯒ ꯑꯩꯁꯨ ꯑꯃꯅ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯑꯃꯅ ꯍꯤꯟꯗꯨꯅꯤ ꯑꯃꯅ ꯃꯨꯁꯂꯤꯝꯅꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯋꯥꯈꯜ ꯆꯦꯠꯅ ꯂꯨꯞꯊꯔꯒ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯆꯨꯝꯅ ꯇꯧꯕꯤꯔꯝꯂꯕ, ꯃꯥꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯑꯗꯨ ꯆꯨꯝꯅ ꯆꯠꯄꯤꯔꯝꯂꯕ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯃꯤꯟꯅꯕ ꯅꯣꯛꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯇꯥꯏꯕꯪꯄꯥꯟꯁꯤ ꯌꯦꯡꯉꯨ, ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯃꯗꯤ ꯏꯁꯥꯗ ꯇꯥꯔꯛꯀꯗꯕ ꯗꯁꯥ ꯉꯥꯛꯇꯅꯤ, ꯏꯁꯥꯗ ꯇꯥꯔꯛꯀꯗꯕ ꯄꯨꯟꯁꯤ ꯉꯥꯛꯇꯅꯤ, ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕ ꯂꯣꯠꯄ ꯉꯝꯂꯔꯣꯏꯗꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯖꯥꯠ ꯌꯥꯝ ꯂꯩ, ꯅꯥꯒꯥ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯃꯌꯥꯡ, ꯍꯣꯏ ꯁꯝꯂꯞꯅ ꯖꯥꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯌꯥꯝ ꯂꯩ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯒꯤ ꯙꯔꯃ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯣꯏꯅ ꯂꯩꯕ ꯉꯛꯇ ꯑꯣꯏꯔꯝꯃꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗꯨꯗ ꯄꯨꯛꯅꯤꯡ ꯌꯥꯎꯅ ꯋꯥꯈꯜ ꯌꯥꯎꯅ ꯅꯤꯡꯂꯒ ꯑꯩꯁꯨ ꯏꯁꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯥꯅ ꯅꯤꯡꯐꯝ ꯊꯣꯛꯄ ꯅꯤꯡꯂꯒ ꯋꯥꯈꯜ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯡꯂꯒ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯛꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯌꯦꯡꯉꯨ, ꯇꯥꯏꯕꯪꯄꯥꯟꯁꯦ ꯀꯌꯥꯃꯨꯛ ꯈꯜꯂꯨꯕ ꯀꯥꯟꯗ ꯀꯌꯥꯃꯨꯛ ꯋꯥꯅꯉꯥꯏꯅꯣ, ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯅꯉꯥꯏꯅꯣ, ꯀꯌꯥꯃꯨꯛ ꯀꯤꯅꯉꯥꯏꯅꯣ, ꯀꯌꯥꯃꯨꯛ ꯍꯔꯥꯎꯅꯉꯥꯏꯅꯣ ꯍꯥꯏꯕꯁꯤ ꯈꯟꯊꯁꯤ꯫ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤꯗꯃꯛꯇꯗ ꯂꯣꯏꯅ ꯏꯔꯥꯡ ꯄꯨꯝꯅꯃꯛ ꯃꯩꯍꯧꯅꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯃꯁꯨ ꯖꯥꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯑꯩꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯆꯣꯡꯊꯣꯛꯅꯔꯤ꯫ ꯀꯨꯀꯤ ꯈꯪꯗꯦ, ꯅꯥꯒꯥ ꯈꯪꯗꯦ, ꯃꯩꯇꯩ ꯈꯪꯗꯦ, ꯂꯣꯏꯅꯃꯛꯀꯤ ꯖꯥꯠ ꯄꯨꯝꯅꯃꯛꯀꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯥꯏꯅ ꯂꯣꯏꯅ ꯆꯣꯡꯊꯣꯛꯅꯔꯤ꯫ ꯃꯗꯨ ꯆꯣꯡꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯔꯒꯥ ꯂꯣꯏꯅ ꯆꯪꯒꯅꯤ ꯑꯃꯗꯤ ꯏꯁꯥꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯅꯤꯡꯂꯤꯕ ꯂꯥꯏꯁꯪꯗꯨꯗ ꯑꯃꯗꯤ ꯊꯋꯥꯏꯅ ꯃꯗꯨꯒꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯅꯤꯡꯂꯤꯕ ꯂꯥꯏ ꯃꯐꯝꯗꯨꯗ ꯆꯪꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯗꯨꯗ ꯆꯪꯒꯅꯤ ꯍꯥꯏꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯆꯣꯡꯊꯣꯛꯂꯛꯂꯤꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯁꯔꯒꯥ ꯆꯪꯈꯤꯕ ꯇꯥꯕꯅꯤ꯫
ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨ ꯅꯣ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯏ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕꯗ ꯂꯥꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ, ꯑꯗꯨꯕꯨ ꯅꯈꯣꯏꯁꯨ ꯈꯟꯊꯧ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯃꯒꯤ ꯍꯦꯟꯗꯣꯛꯅ ꯖꯥꯠ ꯈꯨꯗꯤꯡꯃꯛꯀꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯤꯕꯁꯤ ꯐꯠꯇꯕ ꯅꯠꯇꯦ, ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯍꯟꯁꯤꯔꯥ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯨꯔꯕ ꯃꯇꯝꯗ, ꯀꯃꯥꯏꯅ ꯑꯐꯕ ꯑꯣꯏꯍꯟꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ, ꯑꯃꯁꯨ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯄꯨꯛꯅꯤꯡ ꯌꯥꯎꯅ ꯄꯨꯂꯞꯅ ꯃꯥꯒꯤꯗꯃꯛꯇ, ꯃꯥꯒꯤ ꯖꯥꯠꯀꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄ ꯅꯠꯇꯗꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯅ, ꯖꯥꯠ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯛꯃꯤꯟꯅꯒꯅꯤ, ꯍꯤꯡꯃꯤꯟꯅꯔꯒꯦꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯈꯟꯖꯔꯒ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯍꯩꯌꯦ ꯍꯥꯏꯅ, ꯁꯤꯡꯉꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯖꯥꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯏꯃꯥ ꯑꯃꯈꯛꯇꯒꯤꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯃꯤꯟꯅꯔꯒ ꯂꯦꯞꯃꯤꯟꯅꯔꯒꯗꯤ ꯂꯥꯟ ꯑꯁꯤꯁꯨ ꯑꯩꯅ ꯈꯟꯕꯗ ꯂꯥꯟ ꯑꯁꯤꯁꯨ ꯏꯪꯊꯈꯤꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯪꯊꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯙꯔꯃ ꯍꯥꯏꯕꯁꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯌꯥꯝ꯫ ꯑꯆꯨꯝꯕ ꯙꯔꯃ ꯍꯥꯏꯕꯁꯤ ꯑꯃꯈꯛꯇ ꯑꯣꯏꯒꯗ꯭ꯔꯥ, ꯂꯥꯁꯇꯗꯤ ꯑꯔꯣꯏꯕꯗꯗꯤ ꯑꯃꯈꯛꯇ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯕꯗꯒꯤ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯃꯁꯨ ꯖꯥꯠ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯖꯥꯠ ꯄꯨꯂꯞꯀꯤꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯅ ꯖꯥꯠ ꯑꯃꯈꯛꯀꯤꯗ ꯄꯨꯂꯞꯀꯤꯗ ꯆꯣꯡꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯪꯊꯕ ꯑꯃꯗꯤ ꯅꯣꯛꯃꯤꯟꯅꯕ, ꯍꯤꯡꯃꯤꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦ, ꯂꯥꯜꯂꯦ, ꯑꯃꯗꯤ ꯑꯩ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯆꯨꯝꯃꯦ, ꯑꯩꯅ ꯉꯥꯡꯊꯣꯛꯂꯤꯕ ꯑꯩꯅ ꯆꯨꯝꯃꯦ ꯍꯥꯏꯕꯒꯤꯁꯨ ꯅꯠꯆꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ, ꯑꯩꯅ ꯁꯤꯡꯉꯤ, ꯍꯩꯌꯦ, ꯑꯃꯗꯤ ꯙꯔꯃ ꯆꯦꯠꯂꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯨ ꯅꯠꯆꯗꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯊꯃꯣꯏꯗ ꯁꯣꯛꯅꯉꯥꯏ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯋꯥꯈꯜꯗ ꯀꯥꯏꯅꯉꯥꯏ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯟꯕ ꯆꯤꯠꯊꯍꯧꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯌꯥꯎꯔꯝꯂꯕꯁꯨ ꯑꯔꯣꯏꯕ ꯑꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯄꯪꯂꯕ ꯅꯕꯨꯡꯅꯤ, ꯄꯪꯂꯕ ꯅꯅꯥꯎꯅꯤ, ꯑꯃꯗꯤ ꯄꯪꯂꯕ ꯅꯕꯥꯏ ꯅꯁꯦꯟꯅꯤ, ꯄꯪꯂꯕ ꯅꯁꯨ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯅꯕꯁꯨ ꯑꯔꯣꯏꯕꯁꯤꯗ ꯍꯥꯏꯖꯍꯧꯔꯤ꯫ ꯊꯦꯡꯛ ꯌꯨ꯫